hꯧzik phawda leiriba Israel amsung Palestine gi langi samdakpa phibam amsung Middle East ki leibak sing unkhatnaba tholakpa masigi matangda miyamda update khatang pizari Al Nasir Hospital Israel gi lan mising na makogi sniper sin duna miyoi taret hat ki bagi paw leiri sahi ahum katang ngai riba angang macha amaga ma cousin amaga zupun na Israel gi sniper sin duna hat ki bagi paw masu leiri hairiba mayai thangba Gaza Central Gaza da oiri Gaza gi nongpok thangba saruk asida hat kriba asina car amada makogi imung gi punna lakpa miyoi taruk ase makoine air strike bomb tha tharaga hat ki habagi paw fongdokli is Jerusalem ase internationally oina Israel gi su lam jaga oidaba aduga Palestine gi su oidaba UN ona makhoi control tawga leiba jaga ni ko mafam asida leiriba Palestine gi makhoi gi yum asisu Israel gi land mising demolish tawba thugai ba amasung bulldozer sin nun takhai ba horaga Palestine gi yum kaya ba amang ata to an gi habagi paw fongdokli Israel na hojik ki aroi bu oina makhoi na Rafah ta sangla khriba asigi main goal asida Hamas kangbu sing bu attack tawba aduga Hamas ki oina kwai khangkat laga makhoi na hat taba yade masida makhoi na hat pasangla khriba asina Al-Qassam brigades ki luchingba Yahya Sinwar hariba sini Israel na February ta sangla khriba makhoi gi mission asi Rafah da terrorist sing takthokpa harga sangla khriba neba adubu makhoi na sangla khriba se Rafah da katana te hoje attack toriba se West Bank Khan Yunus North Gaza Central Gaza hadi loina punna adu makhoi na chinda haibani adugo thabuk oina tawbudi makhoi na paktakna Palestine gi miyam sing asebu ethnic cleansing tawba punna mapula punchal lagoina hat pagi neba Israel gi oina de hoje makhoi gi lan misina hat pa se yama nungai re maramdi tha mari chupna soknaraba lan asida Khan Yunus da leiramba Central Gaza da North Gaza da leiramba aduga atop jaga da leiramba sing asi punna oina tha mari sigi manungda makhoi hoje punchal libse Rafah area asida yamna apikpa square kilometer taruk khutang chawba asida punchal laga thambani adubu hojikti tha mari chuba makhoi punna punchal laga leirabani na hojik makhoi na changla khriba invasion makhoi ground offensive asida miyoi sing asi yamna hatpa nungai doriba aidi makhoi nongmai maru yam changhal laroi bom yam changhal laroi nongmai maru bom rocket missile hariba sing asi yamna changdana hatpa yagadori maramdi mi du pula punchal laga leiramina am khatang tha thaba matamna nongmai maru amtang sinna kada mi tara ama kulama mi yankhai cham yankhai ama cham amadi sigadori neba aduni yama nungai nu hojik hatpa hore masidani yengga leiriba पृथ्वी की लेबा खुदिंगमकना अम सुपर पावर सो कॉल डेमोक्रेसी के फादर ने हारिबा लिबरलिज्म के फादर ने हारिबा ह्यूमन राइट्स के सेवियर ने हारिबा लेबाक संग साखतलाबा लेबाक अमेरिका यूनाइटेड किंगडम फ्रांस जर्मनी लोइनमकना येंगलगा लेरिबासे ओपनली ओना आइगी आइखोई की मिट मांगमक्तदा नेबा हालिसे लाइव वीडियो ओना मी हालिनी को जिनोसाइड तौरिनी को लाइव वीडियो ओना अंगांग सिंसे आइखोई की मैसेकर तौरि नेबा आइगी मिट मांगमक्तदा उरगा आइखोइना आई विटनेस ओइरि नेबा सिदगी हेना फजबा ड्रामा बो पृथ्वी की ओइना हॉलीवुड ता यौबनते बॉलीवुड तो फंगलो आइखोइना उरिबासे लाइव वीडियो नि से पूरा बैटमैन सुपरमैन बैटमैन स्पाइडरमैन आइखोइना हुजिक कारी मखोई फिल्म येंगबि दरकार ओइद्रा हुजिक ओइना पैलेस्टाइन के सदुम येंगागा आइखोइना खमिनबा यारानेबा याम नुंगाइरिबा सिन नि उलिसि नुंगाइना लेरिबनि सो कॉल मिडल ईस्ट की लुचिंग बसिंग सो इजिप्ट कतर अमसुक अमेरिका ना लुचिंगदुना हौजिक अहानबो ओइना मकोइना सिस्फेयर गी दमकता फेरेस तो मिफम फंग्रबा मसिगी मखा चथरकपो ओइना हौजिक अकोनबदा फंग्रिबा से कायरोदा हौख्रिबा तारिक 23 फेब्रुवारी गेस फंगकी मसिगी मीटिंग असिदा सु मखोगी वरोशन अम हुप्रक ngam dabidi lotion gre masida वरोशन पुरक्रिबा से पैलेस्टाइन की हमास ना पामलिबा सिना ट्रूस डील थंबा यानाबा पैलेस्टाइन की प्रिजनर मैम इजराइल की जेल दा लाइख्रिबा सिंगा थादोरक पाहाइबनी अदुबु मसिगी ओनतैनाबदा इजराइल ना पामलिबा असिना सिस्फेयर मतम खरा की थंबगा मखोइना वार डायरेक्टली कंटिन्यूअसली ओना वार तब पामियाबा इजिप्ट फमख्रिबा सिस्फेयर के मिफम असिसु नकल अनि के मखोगे मोट मानदमना मरम ओइरागा फेल ओइबगी पाउ लेरि यमन की हुथी लान मिसना मखोइना रेड छिता था हुम चुपना मखोइना अमेरिका अमसुंग इजराइल के चटमिनरब खोंगबु सिंगी वारशिप अमसुंग मसिदा लाकप कुदिंगमक मखोइना अटैक तौबा से माइ पाकले मसिना मरम ओइरागा मखोइना हौजि अटैक तौगदोरिबसे इजराइल की ओइना डायरेक्टली ओइना इजराइल कंट्री अमसुंग इजराइल की ओइना मखोइगा चटमिनबसिना तब डायरेक्टली इजराइल कन्फ्रंट तौरने हाइदुना मखोइना फोंगदोरले मसि मखोइना प्रॉमिस तौरगा मखोइना पुन्नु ओइना वासकमिनबगी वीडियो फुटेज अमस थागलले मसिना मखोइ करिसु हल्लोय अदुना हौजि फावबगी ओइना देमोइना फोंगदोरख्रा मतुंग पुंग खरा सिदे फोगददी यमन की लानमी की माइकाइदगी इजराइल मिसाइल रॉकेट कैप्चनबगी पाउदी लेक्ट्रेदुबु मखोइ कैप्चनलकनि हाइबगी थाजबदी पृथ्वी की ओइना लैनरी फ्रांस ना लुचिंगदुना सिसफेयर एग्रीमेंट अमा पुरकनबगी दमकते हिजबुल्लाह दो हम थमलखरबा मतुंग दे हिजबुल्लाह की ओइना यामना असौबग लोइना मखोइना हौजि फोंगदोरइबासे अइखोइदा सिसफेयर की वा हाइरकपगी महुत इजराइल दा हाना हायो इजराइल ना गाजा की मखोइ की तौरिबा मियत मिनेसिंग हाना लेफनगदबनी हाइदुना फोंगदोकली हिजबुल्लाह ना असुमना फोंगदोकली अइखोइगी पांदमसे इजराइल बु पृथ्वी की मैप अमसुंग पृथ्वी की लैमाइदगी वाइप अप तो मुथतकिबा मांगहनकिबा से मखोइगी अपामबने हाइदुनी अकन मोंगदा मखोइना वार्निंग नतबिदा थ्रेटनिंग ओइन तौरिबा इजराइल
Israel da adu bu hairi ba se kyamuk yamna effective oi gadori bano haiba se masi makidi khangba leitri makoi directly oina country ma invade to leitri the ground offensive sanction lagla direct oina 1-to-1 fight to bumakti leitri moi border amadagi border amada missile attack to rocket launcher caption na ba du ballistic missile hairi ba singa sidi adum tha ani chupna Hezbollah amsung Israel ge marakta caption naraga leirabani thok na riba lan asida Iran gi gas puba pipeline ama yamna chawna pokhai khibagi paw phongdokli adu bu hairi ba ase central Iran da pokhai khibani pokhai khriba ase kanana pokhai halakpano habida hausi phawgi oni phongdokpa leitri masi US na oiribra Israel na oiribra na tragana atopa kana gumbana oiribra haiba se hausi maki oinadi nakal ama phawdagi phongdorakpa leitri hairiba gas pipeline ase Iran gi oina yamna maru oibani masida puriba ase natural gas ni maduga masida lakliba pipeline asidagi la aga sinariba singas na maru oina Tehran Isfahan Khuzestan hairiba yamna acho major metropolitan city hairiba mafam singa se sinari neba aduna gas pipeline ase attack torok pa haiba se Iran gi oina makogi leiriba direct lone Iran gi sovereignty makogi republic aduga makogi prime minister president makogi entire Iran gi pull up asida Iran gi string asida makoini attack torok pani haina Iran phongdokli Iran gi maikei dagi khwaidagi ano boina makoini Israel gi base F-35 jet leifam da makoini attack tobagi phongdokli haiba jet F-35 haiba se America na sabani aduga masi leiriba asina Palmachin airbase haiba mafum asida leiri masita sinna khriba makoina khulai asina long range asan ba kap yaba ballistic missile ani sinna attack to ki haiba gi paw Iran gi maikei dagi phongdoli aikoina miyoi ba amu oina karigidamakte Israel bu nungsifam toy Israel nungsina bagi damakta maram mayam leiko maram sungdugi marakta point khatang panjarake ahanbada lamu huralaga aigi laibak country ama nation ama linkatpa ngamba se prithibigi oina Israel khatani masina maram morga aikoina Israel bu nungsifam toy ani subada aigi country ama laibak ama linkatnabagi damakta mafam dugi leiribi indigenous yelhomi gi praja apunbagi oina miyo lak tere ka lising yang kai tan thoklaga oina aina yum sajin mangamba aigi leiba amani kat bangamba aigi prime minister president thambangamba masigi damakta aikoini Israel asebu salute to fam thoi aikoina congratulation to fam thoi thank you to fam thoi ahum subada aigi isagi yum masida tumpham leitabida khogi minai amoini hingan bangamba se prithibhi gi leiba atopa ama fovuna ngamde hojik 21st century gi oina Israel khaktana ngambani masina maram oiraga aikoini Israel bunung sifam thoi manga subada prithibhi gi apunbagi organization ne hariba UNO masina pirakpa resolution da khwaidagi yamna makhoina pirakpa oktak sing da khwaidagi yamna yaning da bida makhogi against thabuk to bangamba se prithibhi gi leibak sing manung de Israel na makok ta leiribani masina maram oiraga aikoina miyoi ba amo oina democracy pamba moina secularism pamba miyoi ba moina aikoina yapam thoi nuksifam thoi Israel bu aduga taruk subada aigi yumda laklaga aina chatnagadaba niyam niti sagadaba yengadaba tunggadaba lo racist law mayam pansalaga aigi yumda laklaga mina mapu sabang ngamba se masi Israel khatana ngami aduna maram oraga aikoina miyoi ba amu oina satra amu oina larik lesu heba moina aikoina yapam thoi taret subada prithibida thokriba lan First World War, Second World War, atop lan thokriba Arab Spanish War, Mongol invasion, Arab invasion of India, atop leiriba war mayam sigi manung dai koina hauziki matam masida koina hariba lan ase compare to matam de sanging na matam dai koina Israel ya manung sibam to maram de ai koin Israel na huzik tawriba makhogi miyot minai mihat mi punsinga se live video ina ai koina phone dagi mobile phone dagi live video ina ubang man balai bak ase prithvi koina atop leibak ama fublai Israel khatane aduna maram orga live video da mi harpa amasung school mai thaba hospital tin question lag sniper caption mangam balai bak ase Israel khatani aduna maram oiraga aikoida leiriba globalization gi matam da leiba mi amoina koina Israel bu yafam to inu sifam thoi aduga mapan subada afaba singbu mifat to inu hanba mifat taba singbu afabo inu hanba ngambal leibak Maliam prithibhi gi leibak leibak sani hena leirakriba de Israel khatani aduna maram oiraga koina Israel bu nung sifam thoi aduni Israel nung sidaba mi sing Israel bu yaning da mi sing ase anti-Semitism ni ko secularism pamdaba democracy pamdaba republic pamdaba miyoi sing oina treat tawna tawgodori neba aduna maram orgai koide secularism pamba democracy pamba republic pamba aduga freedom of speech pamba human rights pu nungsijaba UN bu nungsijaba mi moina koina Israel yokhat pam to maram de live video da mi hatpa ngamba hospital sing mai thaba ngamba school sing mai thaba ngamba masina maram orgai koigi common people moina so koina Israel bu nungsifam toy masini hauzik phawda leiribe Israel cham presang ge lan ge samla powari